नुमिदांगी मतमने मेमचा चाखुमदा चाक थोंदुना लेरमी राजेन मई तिक्तुना ले मेमचा मपुरैबदी गेंगदुना मोइबा मामलो खोगी पिसादुबो करी हाइनरेगे राजेन मागी नुपीदे गेंगदुना इबुंगो डॉक्टरदगी लौरगा पीख्रे आइनदी लौरोय हाइबने माने यामहंददना अदुम पीख्रे ममा हाइसो हाइबने इबुंगो डॉक्टर से ओंथोना पुक्चल जाउख्रे मसादा नापल अमता याउदे मोइबाना हाइरिबसिंगदो यामना चुमे लाइरबा कयाबो फ्रीदा लायेंबिबदा नतना हिदा गोली लाइनिंगाई लेतबा कयादसु हिदा गोलीसु लेमना पी हाइ खुन्नसिगी मिसिंगना इबुंगो डॉक्टरबु लाइदौना खालिबने हौजिकी मतमदसु अफबा मी खरदी अदुमक लाइरिबा जारे अदो ममा हयेंदे इबुंगो डॉक्टरदो अखोइदि येंजांग अहाउबा अमा थौनका चक चरा अमता पिजासि इहाई मोइबा पिजासि अदुदे हयेंग अयुक्तो अई हाइरुरगे अदुगा नुमिदांग ओइना चानबा ओइ हाइबिरुरु चकसु लोइरि जाथौनबा तौरसे अई नचानुपी मुक्ता कौरुखिगे होय कौरुरु मेमचासु मचाबु कौबला अमी थाजा nganbaga phone wari sanaduna lerami kaigino ngasai makai off thamlile aigi ampa khali khangbra thaja awaba singdulo shinduna phone mai yautraba aduda nganba kaigumba ibani kaina khiba thoklabadi nang kamain tawne kaidobai kaina duba kaina baga yar nang de igini nangna kaina ba pamlasu aini yarui kaina ba dangan ba kaya ginu sibe dangan ba ay nang buyam nuksi ado thamoy sida singna ba su phawi ibani gi nuksi panthung leura roi jana yam jingna ragana da tholora tholokana da matik chaba mi ama oi da ba yada bane da nang mi ama oi jifau manipur da tholok pa yarai थाजा दा नंग हाइबलोय इंदोयने दा नमतिक चाबा मी अमा हाइबदो ओइ जिफाव नंगी नमंगदा लेपोय दा नमतिक चाबा मी अमा ओइरगा नंगी नमंगदा लेपकने मतम दु फाव नंग दाबो ngairamko ai soidina ngairamge दा नमतिक चाबा मी अमा ओइदुना थोलकपथा मथंग थोलकपदि नंगसे आइगी नगदा थमदोयने असेंबगी नसाई मखै वरी सन्नरी बदु मेमचा सुतारमी मेमचा मचा की मनाक्ता चंगक्तुना मचा न पाइरिबा फोन दो मुंदना फोन दो थुगाइरमी अदु उबदा थाजा इमा सुमदंगानबा फोन तत्खिबदुदा अमुक हना तौशिली अदुबु थाजा की फोन दि चतखिद्रे nganba hanjin tawduna yengi adubu chatte somda memcha thajada sauna yengduna aina nangoda kari hai maga pau phongna bi yaro hebana tro nangna lam asuk yamna helibase kari gino nangna pamlibase aikhoi be mina thina ngangna baduro ima ai dang an babu thamashina nungsiye ai bo maga kaina hanbi gano ai dang an ba yawdana hingba ngamoi ima nang bu pokliba namana pa aikhoi degi nupa do ne hena nushirabani ne nang ima kanu haiba indabi nang bo aigi charo nang ki haktak tamara le satraba na pa bu sumina thina ngang hale dana asi phawba nang paint bana tok aina hairi basini ngasi haiba na michidagi nganbaga amu hana wari sanaramba yar hek sanaramba da namana pa aikhoi hatpagi pap nang puko ima मेमचा साउना मचा की कादगी थोखी थाजा कपतुना ममाना थुगाइरंबा फोन अदुदा मखुटना पाइदुना पेना कपजरी सोमदरादा चाक इसिंग तोक्तुना मचादा फोन तौरमी nganbasu mamagi phone lakpadu pairei alo ma nang ba kaidorige sum hiplambane ma
Phari phari, chak ising di charabo. Chadri ma. Chaba thakpa chang ne na chaw, amuk narakani. Oi ma, akoi babung di. Noi babung di tumba changkri. Noi babung pahal o hairo. Miyari, pahala no. Tabak jalubagi waramani pothajarasano. Hoi edudi, mama su thamlagi, nangsu pothajaruko. Hoi mama. Asumna Radha su phone thamkri. Phone hek thambaga, Radha no fitawna. Ichana laik tamba hek loibaga, linthoi galongnaba thaurang tawdaba yade. Magi thaja haibi, laira chudat no bido, yumasida pusilakladi, aigi asapamba kaire. Adudi, aigi dogane. Asumna wakal kaya makhali. Asumna nung sungali. Rajen walking oina paikhomba-gi quarter-da la'ami. Paikhomba mapanda khabar paduna lerami. Rajen lakpada ubada. Kaka lakpire. Kai lege kaka chaukrishida langshinbiyo. Kaka say nangonda wamta haigina lakpane. Kai wano kaka ekda haibiyo. Horendo nungdangi kaka hoida chaksa sena haiba lakpane. Ibungo hangoi kadradi khangtre. Yai kaka chase Kaigi hangoi doino. Kaka hoigi yumsu aigi yumgumbani. Adudi yam nungai jere. Nathalakpa nungai trasu Kumarga hek lakminaro. Adudi kaka amuk chatnaba tawrage ko. Kaka ngai ku chaga thakise ai cha lolugi. Yari bungo lolurano. Kaka cha thalakpada ngairi. Oi kaka adudi lengbiro. Kaka chale ko. Oi kaka. Rajen su chatkre. Paikhomba horen thaja urani khanbada masada harau jarami. Sandhya ya changapagi matamne. Paikhombaga Kumargasu thaja hoidala ame. Paikhombaga Kumarga changapadu ubada memcha nokfe tawna. Ibungo noila edana. Kumar kakhalo imungda changsila o. Kumar nokfe. Oije. Asumna imungda changai. Paikhomba de mangaktu koile leiduna. Thaja ubra haini yengli. Adubu thaja di uramde. Kumar di paikhomba ni yengli badu khangi. Kumar nokfit tawduna. Iche, thaja di udina. Thaja di magi kada leramgani ye. Sidane maitik poina phamlam. Nang tadasu nga se mauri bani. Ay amukta kaurugi. Iche, ay yeng jaruragi. Ibungo doktor, nang hak leramuko. Oy kaka. Kumar su Rajen nga semli batuda lae. Rajen Kumar ubada. Kumar, noi la amedana. Aidi nga semli ngaida noi lakpa khangawdredana. Thada, aise tumina tadada wa ma haigena changakpane. Kai wano ne, thakpi chabi gi raw. Nate da tada, onthokpa. Hoi khoi bungo doctor gi wanida. Ibungo doctor gi kai wano ne. Tada, ai khoi be ma thajase. Aikoi bungo doctor na yam pamjarura mali. Karino ni Kumar nangna hairi basibo. Ho singmani tada. Aikoi thajase. Ibungo doctor da pikhrashidana. Ibungo doctor de mi haira pai. Haujikangi nisa pasasu amata chade. Ina kairaksu kholi. Kharali bagi wadani. Hayang aikoi thaja leibada makuta hamaga chaduni. Kumar nangna hairi badubudi Aikoi laibak phabani. Aduda moiga aikoi gadi thak yamna khenai do. Dada adugi di kari su khanbirunu. Ibungo doctor gi mama do nongmala ame. Madi mama unung bana ngawraba jani. Aduda aikoi ibungo aina aikoi thaji gi wahau dokpadane mana hena harawi. Tada hoina bu yarade mangon kara gi hairi. Kumar noina chi hoiga amukta khanna rakhige. Aduga hairage. Oi dada, ichi hoiga sutana biro. Haujiki matamda ibungo doctor hoigumba nupadi atangbani. Tanjadada memcha su tholai. Memcha mapuroi be yengduna. Moiba nga sembadu buloi jubo. Kumar hoi ibungo yahan ba thengkini yemo. Kumar noklaga. Thengoi de iche. Thengla su kaidawe haige asuk nakpasibu. Yani tabna hona biyo. Iche kuina lehening da baidi khangdre ko. Thengna mamna hankibado nungai roidrana tawbani lehening da bai natine. Rajen nga sembado memcha da piduna. Sese loire pusinkro.
Memcha nga asembudu lauduna imungda jangkhri Kumarda yengduna imungdo ina phamurasilo yai tada asumna imungda jangai Thaja magi kadagi tholai Paikhomba Thaja tholakpadu ubada nokfet tawjai Thaja yengduna da Paikhomba lakpage am kuirige ngaya goiri Thaja mamai mamit ipom pombudu ubada Thaja kaidorge nangba namai namit kado ipom pomiduna nasaga ngamdraba ngame da Paikhomba tumlubagi oiramni adu da Paikhomba ngyak phambiramo ai imagi mating kita pangluge ohoi panglur Thaja chakhomlamda janki Paikhomba di Thaja janki badu chepthaduni gengduna lei tanja duda Kumarga Rajan ga suchangai chakhomlamda chepthaduni gengduna lei baduda Kumar Paikhomba di gengduna ibunga kaidorage Paikhomba Kumar na kaurakpaduda gyan khangta tarai kaka kaisu tawdi Tanja duda Paikhomba ki phone da Charles ki phone lai Paikhomba phone duda yengduna kaka ai swai phau da thorukige oi thoro Paikhomba su phone du paiduna thokri Somda ibem hal Cheryl yengduna leirami Bimol makutu phadi amana daithokduna changai laodana chakcha thorasya ibem hal TV yengli yengna Chakalai moi babo serial nungai ri nangi serial se yengsu yengkraponi kaida nungai dana bu yenglino khangdene ho yengdaba mina di khanglo ye aikhoi di onthona nungai jakre nungai ni na chaksi sari ngai dane chathoro si lauda moi babo ngana chathokpiruro ai di serial lora gai oina charage phare nangi serial du yenghoro ai chathorage ko asi hairamaga chakhomlamda jangki Asumna matam kharadi haukhri ayuki matamni Radha su Thaja hoidala ame Rajan ga memcha ga hingkhol da thabak suduna leirami Rajan Radha lakpadu ubada itebema lakpiri la ame nakhoi ni leiramba yam phare ai mora lak thologe che nihak leibiramo asi hairaga memcha su imungda jangduna mora ama puduna tholai Iche sida phambiyo Radha muradu da phamduna aina lakli base atai nate ibungo tholak tringai Thaja se lohongkhina batausi aduda changba sen khudingmak aina loina puthokane Rajan ga memcha ga yengna duna lei memchan hairi kaino ichen haibiri baduba aina hairi se noigi phanabani ne Thaja su moina sanari bo wadu tarami Memcha sauna iche adugi oirabadi lengbi khiba yarane nangna tandrabasu chatkani aina hina nakhoi gi yumsida kuina leninde ichagi punsi mangba tare haiduna laglibase nakhoi gi nachanupi tawngambiduna aigi cha pangbadubu mai tawduna nga holidana nangi nachanupi do aikhoi yumgi ma oibadi lairadana minai phabo oiningdine Memcha sauna khonjen kalap iche Radha memcha da yengduna khon kanbana ga kannaroi nachanupi do waro aigi chanupage wakhal thadu hai kaisu laitabi laira su datnabi magumbi nasu aigi chanupage manga su mangja sari oi su oiroi da bada memcha nokning dana noktuna ichena aigi cha ima oiba pamtri adudagi aina hena ichegi chanupa do iya oiba pamdi migi sumang sitringai Nasagi sumang hana siluiche Ichanupa do aigi ichanupina pami nuksi haibadi oramai Ichegi na chana hana warak bikro yare leng bikro bera kanarak chingaida Radha memcha gi wadu da sauning bana loire memcha da mamit khana yenglamlaga chatki Rajan ngasai makai moina ngangnari badu kari sukhumde memcha Radha chatki badu sauna yengduna Paisa khara pai haiduna mi ga su kai sulaitana khaline ina khunba makhoina machanung sibagum lairaba khoisu ichanung shiribani haibasu moi khangdrene yare mama to pumnamakse aikhoina matik chadabadai thoklibani magi machanupa degi hena matik chaba nupa amada ichanupi si thajagane
Rajen, magi nupina hairakliba wadu tabada, Kumarna hairamba wadu ningsingai. Mama, nangna do hairaga, nahal Kumarna uama hairamba nine. Kay wano moy ba? Atay nate, ibungo doktor na ay ko ibe masi, yam na pamje hayne. Kumarna ibungo doktor mamada haibada, manggon karagi hay hayne. Moy ba? Adudi ay ko gilay bagpabani. Kay na hojiki matamda, ibungo doktor hoykumbadi atang bani kay no. Aduda, nasano pinamug yadradi. Mana yadi yabro, kanade moy ba? Kumarda hairagane, manggon karo na haibiko. Hoy, ay haikrage. Asumna, numidangi matam osilakli. Bimolsu, tabak halame. Ibemhal, mapuroy bahalak paduda, nokfet tawna. Makoy babang hanbiridana. Bimol magi nupidiging duna. Kay nung aside, yam harang nagaliramida, ay ginupise. Ho, duburo, moy pabwa. Nachano pa na tabak taba, kunggang dugi, nupi machama, ibungo na yam pamjarura mali. Nangwanda di, kanana hayri iba. Oh, Kumar na hayrak pa ni. Kumar haydi. As, mo'y pabungso, kangkidra po ni. Chawgidar Kumar do ni, nachano pagalay ba do? Oo, kangli. Ho, do na hayrak pa. Ay na manggon karagi hayran ba ni. Ngasay do phone tawra e, hayang sinumitso pa'y, manggon karo o hayri e. Kay na nang na hayri sibo, siyang labo. Ho, siyang lay. Ay di imawlak na ni kan ba na, panghada harawi da. Hayang se, tuna yahoning. Asum na wari sanari, ibem halde, mamaw panglali kan ba da haraw jari. Memcha su, machagi kada changai, thaja kap tuna lerame. Memcha, machanupi ki manakta, tap na pamthaduna. Ibema. Thaja mama lakpaduda, tarakli bamit ki pedo, makutuna taithoi. Ima, kaya ke? Nang bodum kapta na lerabo, adumay sumtaw radi, nasado sokpa tare ni nang bo. Kapti ima. Ibema, ngasidi ima, nang mandawa karahay ke. Kaya wano ima. Atay nati, ay ko'y kundalay ba, ibungo doktor duna, nang buyam na pamjara mali. Ima, mo'y giahan sing duna su, manggon karagi na hayragalay na mali. Nang babaga kanaraga, hayang se, numitupay, hayang hekta karoon haykrabani. Thaja mamada ngakniging duna. Ima na silibase, ichagi panabani. Nang nanungay nilay kibado, ima pamine. Ima, ay matugi habang amlan. Kariging amloy diba? Ima, ay dangan ba na tanak kanabusunong sibang amlan? Ibima, imasu, ichangan ba tanong sine? Adubo, makoy mamana, yung masida changag na, ichabuti na ngang bado, imata bangam din Magi majadagi hena matik jaba, ibungo doktor ga, nanggasoy din na luhong gadabane.